मियोई कयागी पुंची मंगन खिबत नतना डॉलर बिलियन कयागी लन तुमसु उत ओनहन खब अमेरिका की लॉस एंजेल्स दा था सिगी तांग तरेत तगी लेपन चल इब मई ngasi phobu mapung phana muthatpa ngamdri masine maram oiraga Israel nang Gaza da sahi ama hena landa duna miyoi lising yang khairom hatkiba miyoi lakh kayan asu pan nang handuna soinai hanbiba lakh kaya amana lanjina dun awaba tahliba amadi lamdam adubu uphul onbam goi thugai biduna Gaza gi miyam awaba tahlib adugumna Los Angeles ki miyam sutam thireba mai yasin maram oiraga miyam gi mikap miyaw khuna nille phibam ching asi yangsiluna bagi damakta Donald Trump na America gi anirak suba tamgi president oina wasak lawkhaba matung ahanba khongchut oina Los Angeles chatuna tam thireba mai gi chaithing phangdun awaba taraba miyamga unakhre First Lady Melania yauna chatkiba Los Angeles ki khongchut aduda mai chakliba tongan tongan mafam chingda koin chatuna yangsiluraba matung Los Angeles ki Forest Department ki Chief Christine Crowley Country Supervisor Kathian Berger California ki Governor Gavin Newsom Los Angeles ki Mayor Karen Bates local amadi national political leaders sing yauna lamdam adugi masak naiba official kaya ga unaduna wafam kaya khanna kare hairi Donald Trump Los Angeles khongchit aduda mahakna hai tam thireba mai asina sokhallaba miyamgi awaba da thamoi sokna saruk yari awaba gi masak oireba thodok asi America gi oiba puwari de mut panai dan lehuragani miyamgi awaba lebak thiba thodok kudimak ki damakta khongfam chetna lepli Los Angeles ki mai yesi mapung phana muthatuna mahausa gi phibam da hanjilakna bu khotnabada aikoi khudim ona punna thabak to minasi haibu wafamsu Donald Trump na phungdok ki hairi mai yesi gi chaksin thong lakhot oina visitor khwaidagi yam lak mafam am oiriba 28 square kilometer park chawba San Gabriel Mountain thingjilli haina United States Forest Service ki maikai dagi hairi masita natana Castiak Lake amadi masigi akoi bida leiba school college office yauna mafam miyam tinba khudimak numit kharani gi mamangdagi thingjin khabani haibu wafamsu Forest Service ki maikai dagi hairi Chingi sarung ayam bu oiba Los Angeles haibu mafam asi mahusagi oiba khudong thiba toina thokanno lamdam am oiribani khudam oina hairabada wildfire flooding mudslide earthquake amadi extreme heat na chingba Los Angeles ki miyam awaba gi chaitheng phanghalibani wildfire asi muthatna nabagi damakta California gi Governor Gavin Newsom na mai chakliba mafam aduda inawnawna masing yamlaba fire fighter California National Guard Service ki miyoising highway patrol officers sing amadi transportation team kaya thajin kri hairi loina leptana chakliba mai si muthatpa ngamnanabagi damakta hojik maksu water tender chani tara dozer chani engine lising amaga chami maudra aircraft maudra yauna miyoi lising kaya na chok thabalitana hotnaribani hainasu Governor Gavin Newsom na phungdokhi wafam amana Los Angeles ki mafam kharada ngasi natraga hayangdi nong tarakpa yai nong soidana taraklagadi mai asi yamna laina muthatpa ngamlagani haina Kristan Lun Koba meteorologist amana hairi NDTV haiba news agency amadagi Ipak TV news na phangba report amagi matung ina Los Angeles ki mafam ayambada ising leitabagi awaba mayuknare ising marang kaina phanglaktaba maramna mai asi muthatnabu hotnabada khudongchadaba kaya mayuknari masita natana Los Angeles ki mafam ayambada hauba upal wapal sing kangjilakpa amadi Santa Ana haiba yamni yangna sitpa nungsit makhal asina mai chakpada henna mathau hakotli American News Agency am oiriba NBC News na phonglakpa report amagi matung ina tha asigi tang tari tagi chakpa horakhiba mai asida mangkhaba miyosing manungda miyo kharadi asi baksang oina phangre adubu miyo kunithoi di ngasi phawba hinglibra natraga sikhrabra haibagi mari mahum amata phangba ngamdri adubu miyosing asi phangba ngamnanabagi damakti yamna kanna thibu humbagi thabuk leptana chathari matang asida akhang haisingna piba report amagi matung inadi mangkhriba miyo kunithoi mai chakpada soide yoromlagani haina thajanari hakchangsing adu ka hena chakthekhiba maramna miyosing adu phangba ngamdabani hairi matam kuina mai chaklakpa maramna ising amadi nungsit mosilakpana miyoibada tongan tongan laina makhal kaya lakadra haibagi akiba su poknari hiram masigi matangda California gi health department gi maikaidagi miyo khudimang mark sinnaba amadi yumgi mapal thoktabagi cheksin thorong mangjowna miyamda khanganbasu leikrabani California gi Los Angeles ta lepp leitana chaklibu wildfire asigi matangda news agency amana phonglakpa statement amagi matung inadi mai asi chada tara mari haibadi chada 14% di muthatpa ngamli hairi adubu Santa Ana haiba pungda kilometer nifu dagini yankai phobu yang chitpa nungsit asina
ꯃꯩ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯔꯛꯄ ꯉꯝꯍꯜꯂꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯃꯩ ꯑꯁꯤ ꯍꯦꯛꯇ ꯍꯧꯔꯛꯄ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯇꯒꯤ ꯂꯣꯁ ꯑꯦꯟꯖꯦꯜꯁꯇ ꯈꯪꯍꯧꯗꯅ ꯆꯥꯛꯄ ꯍꯧꯔꯛꯈꯤꯕ ꯇꯝꯊꯤꯔꯕ ꯃꯩ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 30ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ, ꯃꯤꯑꯣꯏ 22ꯅ ꯊꯤꯕ ꯐꯪꯗ꯭ꯔꯤ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯦ, ꯂꯝ ꯑꯦꯀꯔ 50,000 ꯍꯦꯟꯕꯁꯨ ꯆꯥꯛꯇꯨꯅ ꯎꯠ ꯑꯣꯟꯈ꯭ꯔꯦ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯕꯤꯜꯗꯤꯡ 12,000ꯔꯣꯝꯁꯨ ꯎꯠ ꯑꯣꯟꯈ꯭ꯔꯕꯅꯤ꯫ $1 ꯕꯤꯂꯤꯌꯟ 300 ꯍꯦꯟꯕꯒꯤ ꯂꯟ ꯊꯨꯝꯁꯨ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ, ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯁꯨ ꯃꯌꯨꯝ ꯂꯩꯇꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯈꯪꯅꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯒꯗꯤ ꯂꯣꯁ ꯑꯦꯟꯖꯦꯜꯁ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯖꯔꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯒꯖꯥ ꯁꯤꯖꯐꯥꯌꯔ ꯌꯥꯅꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯂꯦꯁꯇꯥꯏꯟ ꯄ꯭ꯔꯤꯖꯅꯔ 200 ꯃꯈꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯃꯥꯁꯅ ꯒꯖꯥꯗ ꯐꯥꯔꯒ ꯊꯝꯂꯛꯄ ꯏꯖꯔꯦꯜꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤ 4 ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯥꯏꯟ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯝꯂꯛꯄ ꯏꯖꯔꯦꯜꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤ 4 ꯑꯗꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯒꯖꯥ ꯁꯤꯇꯤꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯔꯦꯗ ꯀ꯭ꯔꯣꯁꯇ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯁꯤꯖꯐꯥꯌꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ ꯄ꯭ꯔꯤꯖꯅꯔ ꯅꯠꯇ꯭ꯔꯒ ꯗꯤꯇꯦꯅꯤ 200 ꯑꯗꯨ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ ꯄ꯭ꯔꯤꯖꯅꯔ 60 ꯊꯥꯗꯣꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯅꯠꯇ꯭ꯔꯒ ꯋꯦꯁ ꯕꯦꯡꯛꯗ ꯍꯟꯕꯒꯤ ꯑꯌꯥꯕ ꯄꯤꯔꯣꯏ ꯍꯥꯏꯅ ꯏꯖꯤꯞꯀꯤ ꯀꯥꯍꯦꯔꯥ ꯇꯤꯚꯤꯅ ꯍꯥꯏꯈꯤ꯫ ꯃꯈꯣꯏ ꯒꯖꯥꯒ ꯂꯣꯟꯅꯕ ꯔꯥꯐꯥ ꯕꯣꯔꯗꯔꯒꯤ ꯏꯖꯤꯞꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯊꯨꯡꯈꯤ꯫ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯕꯗ ꯃꯔꯨꯑꯣꯏꯕ ꯃꯦꯗꯤꯌꯦꯇꯔ ꯑꯃ ꯑꯣꯏꯅ ꯏꯖꯤꯞꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯒꯤ ꯃꯍꯩꯅ ꯁꯤꯖꯐꯥꯌꯔ ꯌꯥꯅꯆꯦ ꯑꯗꯨ ꯁꯍꯤ ꯇꯧꯅꯈꯤꯕꯅꯤ꯫ ꯀꯣꯟꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ ꯄ꯭ꯔꯤꯖꯅꯔ 200ꯒꯤ ꯃꯅꯨꯡꯗ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯄꯨꯕ ꯖꯖꯁꯤꯡ ꯑꯣꯀꯨꯄꯥꯏꯗ ꯋꯦꯁ ꯕꯦꯡꯛꯗ ꯂꯩꯕ ꯑꯣꯐꯔ ꯄ꯭ꯔꯤꯖꯟꯗꯒꯤ ꯊꯥꯗꯣꯔꯛꯇꯨꯅ ꯖꯦꯔꯨꯁꯥꯂꯦꯝ ꯑꯃꯁꯨꯡ ꯔꯥꯃꯥꯜꯂꯥ ꯁꯤꯇꯤ ꯇꯝꯅ ꯊꯧꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤ 4 ꯑꯗꯨ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯗ ꯇꯦꯜ ꯑꯕꯤꯕꯀꯤ ꯍꯣꯁꯇꯦꯖ ꯏꯟꯀ꯭ꯋꯥꯌꯔꯗ ꯃꯤꯑꯣꯏ 100 ꯍꯦꯟꯕꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯄꯤ ꯂꯥꯟꯃꯤ 4 ꯊꯥꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯈꯣꯏꯅ ꯑꯆꯧꯕ ꯇꯤꯚꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯗ ꯌꯦꯡꯈꯤ꯫ ꯀꯣꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯑꯣꯐꯤꯁꯅ ꯒꯖꯥꯗꯒꯤ ꯊꯥꯗꯣꯔꯛꯄ ꯍꯣꯁꯇꯦꯖꯁꯤꯡ ꯏꯖꯔꯦꯜꯒꯤ ꯑꯥꯔꯃꯤ ꯕꯦꯖ ꯑꯃꯗ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯁꯛꯇꯝ ꯎꯠꯄ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯣꯔꯛꯈꯤ꯫